ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯇꯧꯕꯨꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥ ꯊꯣꯛꯆꯣꯝꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯝꯗ ꯁꯛꯈꯪꯗꯕꯤ ꯏꯇꯥꯒ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯏꯅꯨ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯍꯤ 15 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯃꯛꯇꯗ ꯇꯣꯟꯊꯣꯏ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯊꯣꯏꯅꯨ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯅꯨꯕꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯣꯏꯅꯨꯁꯨ ꯑꯗꯨꯝ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅꯨ ꯇꯣꯟꯊꯣꯏꯒ ꯀꯌꯥ ꯄꯨꯜꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯟꯊꯣꯏꯅ ꯊꯣꯏꯅꯨꯕꯨ ꯃꯤꯇ꯭ꯔꯪꯒꯤ ꯂꯝ ꯑꯃꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯈꯤꯅꯕ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯅꯕ ꯊꯧꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯟꯊꯣꯏꯅ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯊꯣꯏꯅꯨ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯇꯣꯟꯊꯣꯏꯅ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯏ꯫ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯗꯨꯗ ꯑꯗꯨꯝ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯒꯤ ꯊꯧꯁꯤꯜ ꯑꯗꯨꯗꯤ ꯊꯣꯏꯅꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯟꯅ ꯆꯤꯛꯅ ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯕ ꯑꯋꯥꯡ ꯊꯪꯕꯔꯣꯝꯒꯤ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯏꯅꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯟꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯂꯝ ꯑꯗꯨꯗ ꯊꯥꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯟꯊꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯇꯣꯟꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯇꯣꯟꯊꯣꯏꯗ ꯃꯃꯥꯍꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯟꯊꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯕꯅꯤ, ꯉꯔꯥꯡ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ, ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯑꯗꯨꯗꯒꯤ ꯇꯣꯟꯊꯣꯏꯅ "ꯊꯣꯏꯅꯨ, ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯩ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯅꯕ ꯈꯔ ꯁꯦꯝꯂꯛꯀꯦ, ꯅꯪ ꯑꯋꯥꯡ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯇꯣꯟꯊꯣꯏ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ꯫ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅꯨ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯥ ꯑꯗꯨꯗ ꯃꯈꯜ ꯀꯌꯥꯃꯔꯨꯝꯒꯤ ꯖꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯈꯪꯗꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯤꯡꯊꯤꯖꯔꯕ ꯐꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯧꯀ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯣꯏꯅꯨ ꯆꯧꯀ꯭ꯔꯤꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯊꯩ꯫ ꯑꯁꯣꯝꯗ ꯇꯣꯟꯊꯣꯏꯅ ꯊꯣꯏꯅꯨꯅ ꯆꯥꯒꯗꯧꯔꯤꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯅꯅꯕ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏꯅ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅꯨꯗ ꯆꯥꯅꯅꯕ ꯑꯗꯨ ꯄꯤꯔꯝꯃꯤ꯫ "ꯊꯣꯏꯅꯨ, ꯅꯪ ꯐꯃꯨꯡꯗꯨꯗ ꯐꯝꯃꯣ, ꯑꯩ ꯆꯧꯀ꯭ꯔꯤꯁꯤꯗ ꯑꯣꯏꯅ ꯐꯝꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯃꯤꯟꯅꯔꯁꯤ"꯫ ꯊꯣꯏꯅꯨꯁꯨ ꯇꯣꯟꯊꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯆꯥꯅꯅꯕ ꯑꯗꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯨꯛꯂꯒ ꯆꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨ ꯐꯃꯨꯡꯗꯨꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯇꯣꯟꯊꯣꯏ ꯑꯗꯨ ꯍꯔꯥꯎꯃꯟꯕꯗꯒꯤ ꯀꯟꯅ ꯅꯣꯛꯂꯛꯂꯦ꯫ ꯃꯗꯨ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯍꯦꯛ ꯇꯥꯕꯒ, ꯑꯍꯧꯕ ꯃꯈꯣꯟ ꯇꯥꯕ ꯌꯥꯗꯕ ꯃꯈꯣꯟ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ
ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯆꯤꯛꯄ ꯑꯗꯨꯒꯨꯝꯕ ꯇꯤꯟ ꯑꯃ ꯇꯞꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯟꯊꯣꯏꯗ ꯆꯤꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯇꯣꯟꯊꯣꯏꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯥꯏꯊꯔꯛꯇꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯟꯊꯣꯏ ꯑꯃꯗꯤ ꯊꯣꯏꯅꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯝꯕꯗꯒꯤ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯇꯣꯟꯊꯣꯏ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯒꯤ ꯃꯃꯥꯡꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨꯡ ꯌꯨꯝꯁꯥ ꯀꯩꯁꯥꯗ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯁꯣꯛꯇꯅ ꯁꯥꯏ꯫ ꯌꯨꯝꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤꯒꯤ ꯃꯆꯤꯟꯗꯒꯤ ꯁꯤꯔꯤ ꯊꯥꯛ ꯊꯥꯛ ꯁꯥꯔꯝꯃꯤ꯫ ꯇꯣꯟꯊꯣꯏ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯪꯒꯤ ꯊꯧꯁꯤꯜ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗꯤ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯊꯣꯏꯅꯨꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕ ꯊꯣꯏꯅꯨ ꯇꯣꯟꯊꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯇꯣꯟꯊꯣꯏ ꯄꯥꯈꯠꯄ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯑꯅꯤꯈꯛ ꯄꯥꯡꯊꯣꯛꯄ ꯇꯥꯏ꯫ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯑꯋꯥꯡ ꯊꯪꯕꯗ ꯂꯝ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯝꯃꯤ꯫ ꯑꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯥꯏꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃ ꯍꯦꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯣꯟꯊꯣꯏꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ? ꯇꯣꯟꯊꯣꯏ ꯍꯧꯒꯠꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯇꯨꯔꯦꯟ ꯑꯃꯒꯤ ꯇꯣꯔꯕꯥꯟꯂꯣꯝꯗ ꯆꯠꯅ ꯆꯠꯅ ꯉꯝꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯅꯥꯏ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯊꯣꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯛꯏ꯫ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯆꯦꯠꯄ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯇꯣꯟꯊꯣꯏꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯣꯟꯊꯣꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯏꯅꯨꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯏ ꯅꯤꯡꯂꯤ꯫ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯣꯟꯊꯣꯏꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯣꯏꯅꯨꯕꯨ ꯇꯨꯔꯦꯟꯗꯨꯗ ꯈꯪꯏꯟ ꯏꯟꯊꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯈꯪꯍꯧꯗꯦ ꯇꯨꯔꯦꯟ ꯂꯨꯕꯅ ꯏꯔꯥꯛꯅꯔꯦ꯫ ꯊꯣꯏꯅꯨ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯝꯅ ꯅꯣꯞꯄ ꯎꯁꯥ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯟꯊꯣꯏ ꯊꯣꯏꯅꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯍꯧꯗꯦ ꯇꯨꯔꯦꯟꯗ ꯆꯣꯡꯊꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯪꯐꯥꯟꯗ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯏꯅꯨꯕꯨ ꯀꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕꯤ ꯃꯇꯥꯔꯣꯏ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯆꯥꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯜꯂꯤꯕꯅꯣ? ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯔꯨꯞꯀꯨꯝꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯥꯟꯅꯗꯒꯤ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯇꯣꯟꯊꯣꯏ
ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯊꯣꯏꯅꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ" ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯃꯔꯨꯞ ꯁꯥꯟꯅꯔꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯇꯣꯟꯊꯣꯏꯗ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯋꯥꯡꯒꯤ ꯂꯝ ꯑꯗꯨꯗ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯕꯕꯣ? ꯄꯣꯠꯁꯛ ꯑꯗꯨ ꯃꯃꯤꯡ ꯈꯛꯇꯃꯛ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯕꯥꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯂꯥꯏ ꯅꯤꯡꯂꯤꯕ?" ꯇꯣꯟꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯆꯝ ꯆꯝꯅ ꯆꯠꯄ ꯌꯥꯗꯦ꯫ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯂꯥꯏ ꯅꯤꯡꯂꯕ ꯃꯤ ꯈꯛꯇꯅ ꯆꯠꯀꯗꯕꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯝꯕꯤꯗꯨ ꯂꯝꯖꯤꯡꯂꯒꯦ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯇꯣꯟꯊꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯃꯤ 3ꯁꯨ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯃꯤ ꯃꯊꯪ ꯃꯊꯪ ꯀꯧꯊꯣꯛꯅꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯅꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏ, "ꯁꯤꯗꯤ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯁꯤꯒꯤ ꯃꯀꯣꯛꯅꯤ"꯫ ꯑꯅꯤꯁꯨꯕꯅ ꯑꯃꯨꯛ, "ꯁꯤꯗꯤ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤ"꯫ ꯑꯍꯨꯝꯁꯨꯕꯗꯅ ꯑꯃꯨꯛ, "ꯁꯤꯗꯤ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯅꯤ"꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯇꯣꯟꯊꯣꯏꯒꯤ ꯃꯇꯥꯡ ꯌꯧꯔꯦ꯫ ꯄꯣꯠꯁꯛ ꯑꯗꯨ ꯊꯣꯏꯅꯨꯅ ꯆꯞ ꯃꯥꯟꯅꯅ "ꯃꯁꯤꯗꯤ ꯅꯨꯡꯅꯤ" ꯃꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤ ꯀꯨꯝꯃꯩ ꯑꯗꯨ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯈꯨꯕꯥꯛ ꯈꯨꯅꯩ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯇꯣꯟꯊꯣꯏ ꯑꯅꯤꯅ ꯅꯨꯡꯗꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯇꯣꯟꯊꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ, ꯂꯩꯃꯤꯟꯅꯕ ꯃꯇꯥ ꯑꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤ ꯃꯈꯜ ꯀꯌꯥ ꯂꯩ꯫ ꯑꯩꯈꯣꯏꯕꯨ ꯈꯨꯠꯁꯝꯅꯗꯨꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨꯞ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄ, ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯂꯣꯏꯅꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯪꯏ, ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯂꯨꯅ ꯊꯣꯛꯏ꯫ ꯑꯗꯨꯅꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯃꯅꯤꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ